ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯅ ꯀꯞꯄꯁꯤꯗ ꯁꯥꯏꯌꯣꯟꯕꯁꯨ ꯊꯦꯝꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯁꯅꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯔꯗ ꯍꯥꯏꯌꯨꯁꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ꯫ ꯅꯪꯒꯤ ꯁꯔ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯦꯟꯁꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤꯕꯗꯨ ꯈꯖꯤꯛ ꯐꯥꯖꯤꯜꯂꯒ ꯅꯨꯄꯥꯁꯤꯗꯗꯤ ꯌꯦꯡꯂꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯉꯁꯤ ꯁꯤꯅꯤ, ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯄꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯁꯔ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯦꯜꯂꯤ ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯁꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯟꯅꯤꯡꯗ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯁꯤꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯣꯏꯗ꯭ꯔꯅꯤ ꯁꯔ? ꯍꯥꯏꯌꯨ ꯁꯔ꯫ ꯁꯅꯥ, ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯂꯣꯜꯂꯤꯕꯁꯦ? ꯅꯪ ꯀꯩꯗꯧꯔꯦ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯁꯔ ꯁꯥꯎꯔꯛꯀꯅꯤ꯫ ꯍꯦꯟꯁꯅ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯁꯔ꯫ ꯑꯗꯨꯕꯨꯔꯣ? ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯁꯥꯏꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯍꯦꯟꯁꯅ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯊꯥꯖꯗꯣ ꯑꯩꯒ ꯊꯦꯡꯅꯔꯛꯏ꯫ ꯃꯥꯅ ꯁꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ꯫ ꯁꯔꯒ ꯃꯥꯒ ꯂꯣꯏꯅꯔꯛꯂꯤꯁꯦ ꯀꯨꯏꯔꯦ ꯍꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯁꯔꯗꯃꯛ ꯂꯥꯠꯆꯗꯨꯅ ꯊꯝꯂꯤꯕ ꯏꯆꯦꯒꯤ ꯊꯃꯣꯏꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯤ꯫ ꯁꯔꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯗ꯭ꯔꯥ? ꯑꯗꯨꯅ ꯁꯔꯅꯁꯨ ꯏꯆꯦꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯁꯥꯏꯌꯣꯟꯕ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯁꯥ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯁꯅꯥ? ꯃꯗꯨ ꯅꯝꯊꯥꯛꯅꯤ, ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯃꯗꯨꯗ ꯊꯥꯖꯒꯅꯨ꯫ ꯍꯦꯟꯁꯅ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ, ꯏꯆꯦꯅ ꯁꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥ ꯃꯁꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤ, ꯏꯆꯦꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯁꯔ꯫ ꯏꯆꯦꯗꯣ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯑꯁꯤꯕ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯁꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯨꯗꯤ, ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ, ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯁꯦ ꯁꯔꯅ ꯌꯥꯕꯤꯌꯨ꯫ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯁꯔꯅ ꯃꯃꯣꯟ ꯅꯣꯛꯍꯟꯕꯤꯌꯨ ꯁꯔ꯫ ꯁꯅꯥ, ꯅꯪ ꯑꯩ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯍꯧꯖꯤꯛ ꯑꯩ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯥ? ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯌꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯥꯏꯅꯕꯒꯤꯔꯣ ꯅꯪꯅ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ? ꯁꯔꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣ? ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯩꯈꯤꯕꯗꯣ ꯅꯪ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯅ ꯇꯣ ꯍꯥꯏꯔꯗꯤ ꯇꯣꯗꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯁꯅꯥ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯔꯥꯏꯅ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯍꯦꯟꯁꯅ ꯈꯣꯡꯀꯥꯞ ꯈꯔ ꯅꯨꯄꯥꯁꯤꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯑꯩꯒꯤ ꯃꯔꯝꯒꯤ ꯏꯆꯦꯗꯤ ꯋꯥꯅ ꯂꯩꯈ꯭ꯔꯅꯤ ꯁꯔ꯫ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯃꯤꯠꯂꯨ ꯄꯤꯔꯥꯛ ꯀꯪꯗꯅ ꯂꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯐꯝꯗ ꯄꯥꯞ ꯑꯃ ꯂꯪꯁꯤꯟꯕꯒꯨꯝ ꯊꯣꯛꯀꯅꯤ꯫ ꯑꯩ ꯃꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯁꯔꯒ ꯏꯆꯦꯒ ꯂꯩꯅꯕ ꯃꯔꯤ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ꯫ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤ, ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯁꯔ꯫ ꯑꯩ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯒꯦ, ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯁꯥꯏꯌꯣꯟꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯔꯥꯠ ꯊꯥꯡꯂꯛꯂꯤ, ꯊꯃꯣꯏꯗꯨꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯖꯔꯛꯏ꯫ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯅꯨꯄꯤꯁꯤꯒ ꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠ ꯑꯅꯤꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯁꯔꯒꯤ ꯋꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩ ꯃꯔꯤ ꯑꯁꯨꯛ ꯆꯦꯠꯅ ꯀꯥꯟꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ?
ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯨꯡꯁꯤꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯁꯅꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯨꯁꯤ ꯍꯦꯟꯁꯅ ꯑꯣꯏ ꯊꯥꯡꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯗ ꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯄꯥꯏꯖꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯈꯪꯉꯤ ꯁꯔꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯔꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯁꯤ ꯌꯥꯒꯅꯤ ꯍꯥꯏꯌꯨ ꯁꯤ ꯌꯥꯒꯅꯤ ꯍꯥꯏꯌꯨ ꯁꯔ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯑꯩꯁꯤ ꯄꯥꯒꯤꯔꯣ ꯍꯥ ꯑꯩꯁꯤ ꯄꯥꯒꯤꯔꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯥꯁꯨ ꯈꯪꯕꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥꯅ ꯌꯥꯟꯗꯨꯅ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯔ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯁꯔꯅ ꯇꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯦꯛꯊꯣꯛꯈ꯭ꯔꯦ ꯍꯦꯟꯁꯅ ꯅꯨꯄꯥꯁꯤꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯍꯟꯗꯨꯅ ꯃꯄꯤꯗꯨ ꯑꯗꯨꯃꯛ ꯇꯥꯅ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯁꯔ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯌꯦꯡꯁꯦ ꯁꯔ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯁꯔ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯆꯦꯁꯨ ꯍꯔꯥꯎꯖꯔꯅꯤ ꯁꯔ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯇꯥꯗꯅ ꯁꯔꯅ ꯂꯥꯛꯇꯕ ꯊꯣꯛꯂꯕ ꯑꯗꯨꯗꯤ ꯁꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯁꯤꯕꯗꯤ ꯈꯪꯕꯤꯌꯨ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯁꯤꯗꯗꯤ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯇꯧꯐꯝ ꯈꯪꯖꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯃꯌꯥ ꯁꯤꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯍꯦꯟꯁꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯗꯨꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯁꯔ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯎ ꯈꯔ ꯍꯦꯛ ꯊꯥꯡꯕꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯇꯞꯅꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤ ꯅꯨꯄꯥꯁꯤꯗ ꯌꯦꯡꯖꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ ꯍꯦꯟꯁꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯗ ꯆꯦꯠꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯖꯩ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯞꯂꯛꯂꯦ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯀꯞꯂꯛꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯁꯅꯥ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯒꯅꯨ ꯑꯩꯒꯤ ꯋꯥ ꯑꯃꯗ ꯅꯪ ꯇꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯁꯨꯃꯥꯏ ꯇꯧꯒꯅꯨ ꯁꯅꯥ ꯍꯦꯟꯁꯅ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯧꯗꯤꯌꯦ ꯁꯔ ꯑꯩ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯗꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯁꯔꯅꯁꯨ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯁꯔ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯄꯨꯂꯞ ꯈꯨꯝꯖꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯔꯒ ꯒ꯭ꯌꯥꯟ ꯉꯥꯎꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯍꯦꯟꯁꯅ ꯉꯁꯥꯏ ꯈꯔ ꯀꯞꯂꯨꯕꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗꯕꯒ ꯃꯁꯥꯗꯨ ꯆꯣꯛꯊꯃꯟꯕꯅ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯍꯤꯞꯂꯒ ꯂꯩ ꯋꯥꯈꯜꯗꯨꯗꯤ ꯕ꯭ꯂꯦꯡ ꯆꯠꯂꯕꯅꯤ ꯀꯔꯤꯝꯇ ꯃꯁꯥꯗꯨꯗ ꯍꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯀꯞꯄꯗꯁꯨ ꯃꯁꯥꯗꯨ ꯋꯥꯔꯕꯅꯤ ꯉꯁꯥꯏꯗꯒꯤꯅꯤ ꯅꯨꯄꯥꯗꯨꯒꯤ ꯀꯣꯜ ꯍꯟꯖꯤꯟ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨꯕꯨ ꯍꯦꯟꯁꯅ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤ ꯐꯣꯟꯗ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯈ꯭ꯔꯦ ꯄ꯭ꯔꯦꯃꯤ ꯆꯪꯂꯛꯏ ꯁꯅꯥ ꯅꯁꯥꯗꯨ ꯏꯪꯊꯝꯖꯟꯕ꯭ꯔꯣ ꯉꯁꯥꯏ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯐꯤꯕꯝ ꯑꯃꯗ ꯍꯜꯂꯛꯄꯗꯨꯗꯗꯤ ꯅꯦꯅꯦꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯦꯟꯁꯅ ꯃꯃꯤꯠ ꯃꯃꯥꯏꯒꯗꯣ ꯄꯣꯝ ꯄꯣꯝꯂꯤ Nasay nung nasotlaga lakpadudadi premi nasu fazana ukidabani adubu hausit ukrabadi soit na hanglaklani khaladuna mamaydo nakal amaromda lekthokduna lei aduga kumlei kaisu tawtrinini ai ngak leiraga thorage thora wahaiba natenya nasadu nungaitrabadi adum potharo chakudi loiramlabani lamabadi chatho asiro nang kakabudi sakre janingdrinini ai ninega abungoga chatholuro nangbo ngasai su sade kitang doirabasu sasinaba tawsinya nasa phara oiko ngasai kai gaino lamida khra sasile aduga pukse ithan thangalaga lei
Hey, what he don't go, Karsa Sensi, Nini Sakti Ruki. Hairaga Satke Tawi, Adu Hinsnana, Premiki Kutu Pai. Gaiko Nini, I sing with Saninche. Haima, Kaino Nimasibo. Gaiko, Namaido, Somdum the Lasilo. Karinonia, Namainamiki, Pom Libasibunang, Kaidoragi. Hence na kumde tuminalay, premiso hanjin hanglay. Sana, nang mukaidoragi, nang kapu mali, nini kagi. Isa da karino ngay tabalay ribagi, nini dahayusi. Kayso daw diyan nini, ngasay nung sulubagi ni. Uway da bang hanggan sana, natsaga yung sila laybasi nang yam nungay trabra. Nini, kay gito ba'y naharino? Yung sila laybada, awaba nungay tabaloy na kuksari ba ni? Nini hoy galay ba sini wakal se chak thok pa ngamli bani atu di kari kino hayo hence na phumjin du na thambadu masada sum warak labana premida aseng budu haidorakli hence na gi wari du taraga premidi ngak sungakli adubu nungsa sorama tapna hondok laga haire sana nini wa haike hoy nupi masadu gi wari tabada nini sunungai tabu poi adubu Nupi masaduna kayam kuinabu ibunga sayon babu laksin mangamdoino sibagi matam tharabi maga ibungo galuhong le khallabasu mabani kayam kuina leiminaba phangdawri ibungo do thamoi soidana kaihogani nangbusu mana yam waraurakani nang wakhal muna khalu kathokpa nungsibagi magul hena hengat hangadaba natte hensna mapidu amuk na hongna tarakli Tine, sarga ikati tingnaba kuichi. Adubu, ay amana maram oiraga, kuina sagna saga jarakpa, asoba sama kahanbadi. Ay nalalo dyanine. Ay susarbo nungsi. Adubu ay upaya malay dyanine. Itanda pumsin masiwara duna. Ay nini daloy na tamlisin. Nasana na sa wanab singano sana. Nungsina bahay sidi, migi wa karasu usinada, tasinada lay batabani. Migi awabado, sum uraga lay ngay, kuwana, nasadi soy na manglakani ko. Hence na tuminamuk lay, premina, mabukning timzin na buhot na rin. Pungkra tengsilak pumatam duni, hence na tumtaba yada lay rin. Mamito, iraw-law na pangdo na dumak lay rin. Monakal dagi fondo lawraga, off hangi, nupado gi miss call, humfu mangamuk layrami. Messenger amadi WhatsApp tasu message mayam amani tharaklam libudu. Munna yengduna ngihak dilay. Phone lock tawsin gi hek tawbaga nupadu gi call amuk laksilay hence na paidi hanjin amuk lai adusu paidi. Message sama supat paisilay hence na maduba haipet yengi. Ay thonggal dilay. Karigumba minat mangagi manungda nang naturakjaba. Ay thanda kadayda nang chatlaga. Ay sijaki ngamoy kay di kangano. Message to ubada hens na hiplambado tap na hawgali. Maso nungsibado kaurubanina nupasigi matawda amuk nungay tabag hawribani. Masamdo clip to na haipet pazilaga pamungdagi kumtharatlaga gadagi thorei. Premi hoy tumkrabra haydo na amuk koy laylay do ni yengi. Tumthakre khangbaga khongthang makol thokhandabi yumsawgi thongdu tap na hangdoklaga mabalda thorei. Thongdu muk khajik ngasilami aduga prep sumangda kumtharakduna geto hanglei mani hek thorakpaga magi kuttu ta pairaga nupaduna magi gari tamna purei hensna ipapa khatna kuttu lawthokna bo hotnei sir kaino kosimda thado haibani wari phajana sanase sayonba kari mada kumlakti adumak jingduna pui handakti hensna suma kutu kanna muktuna satoklaga khanghaude nupasigi oi thangba khazai duda khubak namuktang thajin kibado sarap amisi kai ha kaino yam tuna sapikro sar sapikro sayonba nupi tuna magi khazai da tharabasu asabu ulakte ingna tapna khonjelu iphai phai nikli pendaba ipen penjedaba khonthok taire sana tangna sarda tawribse nangna tawridudi ay ni numayro kanro ay hiwase nang amuk pawot tarare haibra hence na mamay do nakal amado onthok dun lay
Nupaduda khut thakai thadokluраga masa mathanta muk penjadraduna mamit chekna usinduna khangi. Sayon basu ngasai setkiba phijoludagi homtri yumda hanjinjri haibasimadi hinsnana su khangre. Sayon ba masado hairang ngangang silaba mamit aniduna nupisida yamuna yengsai. Nangna inuside hairagadi ay nangondagi lapna laikra hairbasu ay laikige. Adubo nangi nasinduna aybu lamlanbi kanamaga punsi laipun sengkro haibadudi ay yamna nungaidisana. Sargi tamoy nangna masak khangjriba karigino nangi kadokpu nungsibaduna sarda kayam wagani kayam sakani haiba nang khangdabra. Ibanigi nungsiraba manglansidi mangphangna handana dumag loisan hankrasi haibra. Ha hayuni nang subda khumni nang ngamgadro. Ngamgani ay ngamgani khanna sarga hairibani. Sayon ba nupa nattabagum pido muktarakli khongka khura nupi sigi nakta sangsili. Nangi wahaido aigi mit anisdi yenglagam tahayuni se nangam tahayo. Hensna yengba ngamsade mamaino thaduna lay. Kari ngamjiba no aina nangbu nungsibada minamba amatasu yaukidabani. Tuka kaigino sana tangna sarbu inthokliba maduna nangonda apenba oiradra. Hensna pungalakli masado patharaga hairei. Nupanabu kapi kaigino kapapagsade sar. Nupani kapahinabra ay khangde ay karimta khangde ayngona karimta hanglakano. Sayon ba makutuna mapido patpat amuk taithoksay. Thoido ngasay nang uninga haidana hayubani ayngona masapuro na nigay tawruni ay siyum dansinjigi. Ngasay yugdagi saksu satri wakal si wabi henmandana yu oina tatluri pagadra khalubani adubu heni wabi henjilay. Hensna fana kana kaptana bu hotnabani adubu nupasigi matawda pido tarakanu haiba yadri. Kaigi yu taino yumdalo sar yaradi hayengana lakpi ay gairambage. Sayon ba makokto patpat haiduna ay laway ay di kayo bilagto ba nang naghalisi kayo sana ha nang naghalisi kayo ay husik ba nang ba yumda pudo na sad kani kananan kayo ba ngamdoy na husik. Hensna konsildo kazik kantun hairei maduna pangdabagi wakalni tupibu masana yadana phagani khaliba sargi wakalse ay ngaktam ngamne ay di sarse pai gyan tai ay bu nungsi ay khalubani adubu sardi ay bu nungsi bu iramje ngasidi khanglidana sana yari wa makatana rusi sar ay sangage. Hairam laga thuna mai leikiduna geto hangduna sensinkre. Sayon badi kamzaba sungam hauda thamudu saktuna gari tukutumduna hanjin thinjili. Isu mayam thorakle adumama chaina phaukitre. Somde hensna so magi kada sensile kangthon sai aduda makutuna chena pairaga mamit usinduna hi kapchai. Premi hoina tahiga dramuk so khanduna floor duda ngek phamtharaga masinu khumduna mukappi.